Nungsirabi Chilinausing Aikoi Allahgi Thauzaldagi Kirat Lanbagi Matangda Kamina Krabamatunda Ngasi Koina Kamina Gaduribasi Yamna Maruweva Masalni Rukoo Amasung Sajdah Da Laalabadi Matangda Kaminrasi Marmaduna Nungsirabi Chilinausing Unging Changna Pabiyu Haidana Ningsingjari Rukoo Tawdana Sajdah Da Chakre Kaanagumana Surah Fatiha Amasung Surah Solaba Matungda Rukoo Chatkadabada Kauduna Sajdah Da Chakre Ani Subarekat Sondringai Gi Mamangda Ningsinglakte Adu Oirabadi Khudakta Haugatlaga Rukoo Tawgadabani Aduga Amuk Hanna Sajdah Tawraga Aroibada Sajdah Sahu Tawgadabani Kaanaguma Ani Subarekat Ki Mamangda Ningsinglaktre Adu Oirabadi Ani Subarekat Ki Rukoo Adu Ahan Barekat Ki Rukoo ni Haina Khangani Aduga Ani Subarekat Asisu Ahan Barekat ni Khangani Mawong Asidasu Aroibada Sajdah Sahu Tawba Wazibme Rekat Amada Sajdah Amakakta Tawkre Kaanagumana Ahan Barekat Sajdah Amakakta Tawkre Aduga Ani Subarekat Mahang Ahan Barekat Sajdah Amakakta Tawki Haiba Ningsinglakte Adu Oirabadi Ningsinglakpaga Khudakta Sajdah Tawraga Wat Huri Barekat Adu Mapung Fazil Hallaga Aroibada Sajdah Sahu Tawgani Rukoo da Sajdah Gi Tasbih Amasung Sajdah Da Rukoo Gi Tasbih Kaanagumana Rukoo da Sajdah Gi Tasbih Amasung Sajdah Da Rukoo Gi Tasbih Sonjinkhre Adu Oirabadi Masida Sajdah Sahu Wazib Oide Adubu Makru Tanjihidi Oi Onare Haiba Khanglaklabadi Amukka Hanna Rukoo da Haigadaba Natraga Sajdah Da Haigadaba Tasbih Adu Hayu Maramdi Sunnat Ki Matung Inna Oinaba Sajdah Tawkhribasi Anira Natraga Amara Haiba Chingnare Kaanagumana Namazda Mahakna Sajdah Amakakta Tawribra Natraga Ani Tawkhrabra Haina Chingnaba Pokne Adu Oirabadi Wakhalna Anini Natraga Amani Haiba Nakal Amada Lepangamdrabadi Sajdah Amma Amuk Tawgani Amasung Aroibada Sajdah Sahu Tawgani Imam Gi Matungda Rukoo Natraga Sajdah Nan Thokre Imam Gi Matungda Kaanagumbagi Rukoo Natraga Sajdah Nan Thokre Adu Oirabadi Mahak Ningsinglakpaga Khudakta Rukoo Natraga Sajdah Adu Tawraga Imam Ga Loinana Sonminnagadabani Kariguma Marak Aduda Tawhoudrabadi Imam Gi Salam Laithokraba Matungda Rukoo Natraga Sajdah Adu Tawgani Kariguma Mawong Ani Asidagi Amma Tawhoudrabadi Mahaki Namazda Du Oiroi Amuk Hanna Sonba Tangai Fadabani Rukoo Gi Mafamda Sajdah Amasung Sajdah Gi Mafamda Rukoo Tawkre Kaanagumana Namazda Rukoo Amabu Hanna Tawrure Natraga Konna Tawrure Khudam Oina Ahanbada Sajdah Tawraga Konna Rukoo Tawre Adu Oirabadi Mawong Asida Sajdah Sahu Wazib Oi Rukoo Ani Tawkre Kaanagumana Namazda Rukoo Amabu Hanna Tawrure Khudam Oina Rukoo Anirak Tawkre Adu Oirabadi Masida Sajdah Sahu Wazib Oi Imam Na Kauduna Sajdah Ahum Takhre Karigumba Imam Na Kauduna Ahum Suba Sajdah Da Chatkre Adu Oirabadi Muqtadina Mahaki Matung Illaroi Adum Oinamak Imam Da Sajdah Sahu Wazib Oigani Aduga Muqtadisu Sajdah Sahu Da Matung Ingani Sajdah Sahu Wazib Oiki Adubu Tawkhidre Kaanagumana Sajdah Sahu Wazib Oikhraga Kauduna Tawhodre Adu Oirabadi Namazadu Mapung Fadaba Haibadu Oire Madu Amuk Hanna Sonba Tangai Fadabani Tawigumba Sung Masisu Khangba Tangai Fadabani Madudi
Handuna soliba namaz adu nafal oigani. Faraz di ahanbagi aduna oikre. Adu mapung fana pang pokhide. Maram aduna namaz makru oi. Amuk hanna soliba namaz asidi sawab mapung fana fangnabagi damakne. Maram aduna karigumba namaz adu handuna zamat son batarabadi. Kanagumba ahanbagi zamat son ba yawhudaba. Mina konagi zamat imam adugi matungda. Faraz gi niyat tawduna yauroi tabani. Karigumba mahakna yaw sillurabadi. Mahaki namaz oiroi. Mahak amuk hanna namaz son batangai fadabani. Sajdah sahu tawgadra haiba khangba ngamdre. Karigumba namazda Laalabadi Yaori. Adubu mahakna mawung aduda sajdah sahu wajib oibra. Natraga oidabra haiba masaladi khangde. Adu oirabadi. Sajdah sahu tawroidabani. Adu moiramag konna kanagumba akhangba thazba alim amad hangadabani. Chingnabana sajdah sahu wajib oide. Kanagumba mi amana namazda wajib oiba ama nanthokibra haibagi chingnaba faurakle. Adu oirabadi masida sajdah sahu wajib oide. Adu moinama wajib adu nanthokre haibagi chap chaba thazba leirabadi. Aroibada sajdah sahu tawbu wajibne. Sajdah sahugi matangda chingnaba leire. Kanagumbagi Matakta sajdah sahu wajib oikre. Tawigummasung mahakna aroibagi fambada sajdah sahugi matangda mahakna sajdah sahu tawkraba. Natraga tawdribra haina chingnaba faurakle. Adu oirabadi mawung asida wakhalna lumba aduda amal tawgani. Karigumba nakalamada wakhalgi thazaba leitrabadi sajdah sahu tawgani. Sajdah da khong thangat kre. Karigumba sajdah amada hawbadagi loiba fawba khong animak laimaidagi thangat laga leire. Adu oirabadi sajdah oiroi. Amasung sajdah oidrabadi namazu oiroi. Karigumba ngaihaktang thangat laga thamkre. Natraga khong ama laimaidagi thangatuna leire. Amasung khong amana laimaida paknadana leire. Adu oirabadi mawung asida namaz oigani. Adu moinamak asumna tawba makru tahrimani. Sajdah sahu hanna tawraga konna salam leire. Kanagumana kaubadagi sajdah sahu natraga konna salam leire. Adu oirabadi mahaki namaz oikre. Sajdah sahu tawkre masung salam leithoktre. Kanagumana sajdah sahu tawba matamda yetlomda salam leidre. Natraga manglomda hekta Assalamualaikum hairaga sajdah sahu tawkre. Masida sun namaz oi. Sajdah sahu numit thorakpagi akibadagi tawkhidre. Farazgi namazda kanagumbagi mathakta sajdah sahu wajib oikre. Adubu matam adukki matik chilli madudi karigumba sajdah sahu tawraga salam leithokpa tarabadi. Numit thoglakpana halani haibagi akanba thazba leire. Adu oirabadi mawung asida sajdah sahu tawraroi. Chingnaba khakki maramdagi sajdah sahu tawkre. Kanagumbagi mathakta sajdah sahu wajib oikhibadi natte. Adugu sajdah sahu wajib oikre. Haina chingnaba poklak lei. Mahaki chingnaba adu khakki maramdagi sajdah sahu taw sillurabadi namaz oigani. Imam na sajdah sahu kaukhrabadi madu muqtadi singda wajib natte. Karigumba imam gi mathakta sajdah sahu wajib oikre. Adugu sajdah sahu tawba kaukre. Adu oirabadi muqtadi singi mathakta tonganna sajdah sahu wajib oide. Adu moinamak namaz adudi imam ga handuna sonminnaba wajibne. Sajdah sahu tawkhidre amasung salam leithoklaga fak nokre. Kanagumba mi amagi mathakta sajdah sahu oikre.
अदबु महाकना काउदुना अरोइबगी सलाम लैथोक्लगा फाक फाक नोक्लुरबदी सजदा सहु तौबा याद्रे तौइगुम्बसुं नमाजदु हंदुना सोनबा तंगाई फेदबने मयाम अमा लानबदु सजदा सहु अमुक खकना यारे कनागुमगी नमाज अमगी मनुंगदा सजदा सहु वजिब ओइबा अरानबा मयाम अमा याउख्रे अदु ओइरबदि मौंग असिदा सजदा सहु अमुक खक तौबना पुम्नमकी महुत सिनबगी दमकता यारे सजदा सहुदा सहु ओइख्रे करीगुम्बा सजदा सहु तौरिंगैदा अरानबा अमा अमुक ओइख्रे अदु ओइरबदि मस्जिदा अमुक्का हन्ना सजदा सहु तौबु वजिब नत्ते सजदा सहुदा सजदा अनि ताबगी महुत सजदा अमा खक्ता ताख्रे कनागुम्बगी नमाजदा सहु ओइख्रे मस्जिदगी महाक सजदा सहु तौबु वजिब ओइरे तौइगुम्बसुं सजदा सहु तौबा मतमदा सहुगी सजदा अनि ताबगी महुत्ता सजदा अमा खक्ता ताख्रे अदुगा अतहियात दरुद शरीफ अमसुं दुआ सोलगा सलाम लैथोक्रे करिगुम्बा महाकना मसि खंगना खंगना असुमना तौबा ओइरबदि गुनाहगार ओइगनि करिगुम्बा काउबदगी नान थोखिबा ओइरबदि करिसु काइदे लंखफै चटपा मीना सजदा सहु तौरगा कुइना लैबगी नियत तौरे मुसाफिरना फरज नमाज रकात अनीगी नियत तौदुना सोनबदा सजदा सहु ओइख्रे अदुना सजदा सहु तौख्रे अदुगी मतुंगदा महाकना कुइना लैबगी नियत तौरबदि नमाज रकात मरी सोनबा तंगाई फदबने अदुगा अरोइबदा अमुक हन्ना सजदा सहु तौबा वजिबने सजदा सहूना अवाट पर रकात की महुत सिनबा यादे इमाम ने जोहर नत्रगा ऐशा की नमाजदा काउदुना रकात अहुमदा फम थक्रे ngaiak leiraga rekat ahum khakta ngairi haiba ning singlakle marmadun atayat pura solaga sajda sahu taure aduga rekat ahum khak aduda salam leithokre adu oirabadi namaz du oiroi rekat ki awat pa sajda sahu na mahut sinba yade sajda sahudi wajib thado ki natraga masibu khan natraga kon na tauruba matamda लैखिबा असोइबा अदुगी महुत सिन्नबगी दमक्तने सजदा सहुदा सलातु तस्बीगी तस्बीह सोनबा कनागुमना सलातु तस्बीह सोनबदा सजदा सहु ओइखिदुना सजदा सहु तौबदा सजदा द सलातु तस्बीगी तस्बीह सुब्हानल्लाहि वल्हम्दुलिल्लाहि वला इलाहा इल्लल्लाहु वल्लाहु अकबर असि सोलोय सजदा की तस्बीह सुभान रब्बियल आला असी खक्त सोनगनी सलातु तस्बीह की तस्बीह रुकू द काउखे सजदा द सोले कईगुम्बा सलातु तस्बीह सोनबा मतम द रुकू द सुब्हानल्लाहि वल्हम्दुलिल्लाहि वला इलाहा इल्लल्लाहु वल्लाहु अकबर हाइब तस्बीह असी सोनबा काउखे अदुगा सजदा द अनीरक हाइबदी सजदा की तरा अदुगा रुकू की तरा अमसु पुन्ना कुल्लक सजदा सिदा ओइने सोनजिल्ले अदु ओइरबदी सजदा सहु वजिब ओइदे मौंग असुमना करीगुम्बा रुकुन अमदा हाइबदी तौफम थोकम मफम अमदा तरारक सोनबगी महुत तराग मंगारक तस्बीह सिंग असि सोले मतम असिदेसु सजदा सहु वजिब ओइरोय रुकू नत्रगा सजदा की मतुंग चुम्न लैब नत्रगा चुम्न फंबदा पून तौबा कनागुम्बना रुकूदगी हनगलक्लगा लेपदा इंगन तपना चुम्न लेपलमद्रे नत्रगा सजदादगी हौगलक्लगा फंबदा ngaihak इंगन तपना फमलमद्रे हाइरिबा मौंग असिदा काउदुना असुमना तौखिबा ओइरबदी सजदा सहु तौबु वजिबने अदुगा तौगे खल्लगा तौरे नत्रगा मौंग असुमना तौबगी हैनबी अमल लैरे अदु ओइरबदी मसी अकनबा मकरूने असिगुम्बा नमाज हंदुना सोनबा तंगाई फदे सजदा सहुना महुत सिनबा यारोय रुकू नत्रगा सजदा नत्रगा लेपदा अतैयात सोलुरे
Kanagumana ruku natraga sajda natraga lepada atahiyat solure. Adu oirabadi sajda sahu wajib oide. Ahanbagi rekata atahiyat solure. Kanagumana rekat marigi namazda. Ahanbagi rekat anida surah Fatiha solaba matungda atahiyat solure. Adu oirabadi sajda sahu taugane. Maramdi mathangi wajib ama haibadi kirat songadaba adu thinthakre. Aduga karigumba ahanba rekat ki surah Fatiha gi mamangda amasung ani suba rekat kina surah solabagi matungda atahiyat solurabadi sajda sahu tauroi. Aduga karigumba ani suba rekat ki surah Fatiha gi mamangda solurabadi sajda sahu taugane. Nungsirabay Ichilinausing ngasigidi asifawudang khangminarasi mathangi tangkag amada sajda tilawat lanbagi matang khangminasi nungsirabay Ichilinausing na aruba masalasing asibu musalman Ichilinaw Khudingmakta share tobiduna makhoibasu khanghanbada saruk Yabiyu. Allah Ta'ala na ikhoi Khudingmakpu Haijakhriba Khudingmak asi fazana khangnabagi pangal thona adu pinabibu oisanu.